ngasi fajinkiba AT pumnamak tekta kaidana thadorokle. Arambai Tengol gi PRO Robin mangang khorakpamdagi lokotjarke Arambai di anti-national natte supna tangi narco terrorist singnalandarakpadagi ngakthokjabani leibak nungsi manbagi ngasi misunderstanding amada AR na fajiluba AT sing loina thadokpirakpagi damak Assam Rifle gi official sing Manipur Police gi official sing lamdam asigi nungsi jaraba maroina ima indol iche ichal sing tawbimal khangba uchari ikai khumnajari. KG Nipa Lumba IED Yaona Kusukulai Kaya Fagat Craig Kakching District Security Force na thiba humbagi thabak chathabada KG Nipa Lumba IED Yaona Kusukulai Kaya Fagat Pangam Craig Police tagi Fangba Pauda ngasi ayu Kakching Police ki SP TS Bikramjit amasung additional SP Ops ki makhada CD Unit Kakching Taruk Suba BSF Battalion E Koi 46 Suba Sam Rifles ani Suba Maha Regiment amasung Sugunung Police Station gi apun makangbu amana Singtom Village area da thiba humbagi thabak chathaki thiba humba aduda KG Nipa Lumba IED ahum local made pumpi ama detonator yaudaba hand grenade ahum magazine yaudaba SLR ama single barrel rifle ama tear gas smoke cell nipan taragani toy borgi ahangba cartridge mari 7.62 mm gi kape yariba maru ahum AK rifles ki empty case mari incharge rifle gi empty case ani SLR gi empty case ahum bawfeng handset ani camouflage t-shirt ama jungle boot jura ama bulletproof vest ama fangbangam ki hairi iduning thogi post agi lokhotjarake local neta singna haiba wada pangthadana leiganu president rule tha nipan mapal leikhigani Myanmar gi November thagi election gi phibam yenglaga matung amuk Manipur da popular sarkar lakani PR manungda kangluf ki irang political leadership crisis ki wathok loisingani GOI gi plan A fail oikhrabanina plan B ni tawba hogadoriba asi PR harise military rule haibani public se kainom tawrame makhoi MLA na hai khradi chumme haidana loina leikrabani aduna watho amagi mathang ama leptana leiriba sini tha ama ani manung sarkar semduini hairaga adum chahi fakhiba khangauroi jobless youth makhai Manipura thabak thige na phangloi maramdi state government gi job creation leiroi hana notice thokiba vacancy gi recruitment singi interview su loina postpone cancel tawragani tangai fadaba urgent recruitment khakti natana tai thabak hapoi central service ki job apply tawbagi di problem leiroi market streamline of kadri aduna Manipur manungda public sector amadi private sector company makhai su job opening kaya laikhiroi chaning manba mihau chawbadagi leklaga tokpa angur sili haibagi pawroduni tawrisi kanglaipa apunba kholau update tagi lokhocherake tera thangapa chagolbanda army gari na mi thomlamle Rekha Guptana Delhi gi CM oiragani Delhi gi pangthokiba assembly election da mai paglakhiba BJP gi leader Rekha Gupta na Delhi gi chief minister oina wasak lawragani Rekha Gupta Delhi University Students Union gi president oina thaupuраклaba matung tongan ba rajniti gi oiba thaugai kaya pairaklaba matung da Delhi BJP state unit ki general secretary oibata natana leiba asigi BJP da national executive member oina thaupurakhiba Rekha Gupta na haukiba Delhi assembly election da seminar vai assembly constituency da BJP gi ticket da mikhal thengnaduna AAP gi Bandana Kumari dagi bot masing lising kuntraga nipan rom henduna mai paglakibani editorial kalam of kangla pau dagi lokhotcherke lan ngali basing fa bagi mahut makhoi bu pungning thogatpham thoi illegal immigrant migrant chin Kuki jo narco terrorist na India gi saktam thugaina ba Manipur gi miyam maru oina mitei miyam gi mathakta landarakhiba dagi apunba gi saktam amadi miyam gi thawai kannaba chongthorakhiba khulngak pasing fa ba punba yarwe haiba miyam gi kholau leiriba sigi matangda state ki head governor na khanthafam thoi Maraibang miyam gi thawai amadi lanthum ngak senabagi damak chongthorakhiba singi mathakta tongan ba case pansinduna fanabagi mahut honnabagi mahut makhoi singbu pukning thaugatuna ikai khumnaba utpana lenga ke chuma khongthang oigani terrorist singna leibaki mathakta war crime chathaduna mihan mipun chathariba criminal singa hakthengna na lan ngak tun lan thengnaram daba tarabadi terrorist singna punbagi sakta macheta na thugai khibadana tana miyoi kaya gi punsi tura tuna manglamgani khulngak pasingna masagi punsi amadi apunbagi saktam kannaba haunaruba amadi hainaruba tawdana siba amasung changba ni gilangdaida lan ngak pagi thabak chatharakliba sigi maramdi lengak na landarakhiba sing mayoknaba ngamdabadagi mathauna fana chongthorakhibani khulngak pasingi mafamda maraibak miyam nungsibagi amadi nationalism patriotism gi
Ihul aduda miyamna makhoi-gidamak leplakkhibani. Miyamgi afam mafamda maraibak ngak senabagi hak lei adubu maraibakki apunba saktam ngaknaba hotnaribasinggi mathakta karigidamak akhaba miyengna yengfam thokpage maraibakki saktam kannaba hotnariba miyoisingmu maral leibani haina lauba tarabadi lengaklongi thawai pangnaba leiriba politician amadi legislature singsu maral leibani haina lauba tabra. Leiba asida leiriba national amadi regional political party ki luchingbasingi mathaudi lengaklongi thawai pangba amadi leibakki apunba saktam ngakpani. Leibakki mathakta miraibakna landarakpa matamda lanthengnaduna leibak kannaba hotnaba amadi chawkhatpagi maikaida khumang chawsilhanduna tangdu leitaba lamdam oihanaba hotnabani. Miraibakna landarakpada miyamna maramdam amadi punsi lanthum ngangnaba hotnaribasingbu maral leibani haina lauba tarabadi lengaklongi thawai pangliba legislature singgi wakhalon adu aranba wakhaloni lawi. Asigumba makhalgi wakhalon chenba leingakpasing adu maramdam amadi miyambu lumna lauba ngamdabani haibada haimanba thokloi central amadi state government gi mathakta illegal refugee singna landaduna punbegi saktam thugainaba hotnaduna miyamgi punsi temsingnarakhibasingi mathakta para tambinaba hotnabagi mahuta makhoibu ngak senduna thamba aduga maraibak ngangnaba chongthorakiba khunjasingmuna yeknaba oina laubadagi miyamna leingakki mathakta pendabagi kholaw laurakpa haibasi hauna sani leingakna landarakliba sing kangkhatuna thambagi thawong lisang singna chatharakibadagi maraibak maramdam nungsijaba singna punbagi saktam kaiba yaroi haina landarakhiba sing ngakpagi thabak chatharakhiba singda nongmai chingdol onsenba amadi phaba punbagi thabak chathaba haibasi proxy war ni haina lawi central government na mapalamgi terrorist sing neklaga karigidamak proxy war chatharibano haibadugi maram pibaga iroinana lan ngalliba sing phaba gi mahut general amnesty piduna lan ngalliba singidama akhanaba policy semduna masa masaga chanaba thabak pinaba honnaba tarabadi maraibak maramdam nungsiba miyoibagi masing hengalakani miyam pumnamaki mafamda maraibak nungsibagi uhul chenba ngakta oirabadi apunbagi saktamda miyoi kangluf amatana singnaba ngamloi loinana chawkhatpagi maikaida khumang chawksinba ngambada natana tangdu leitaba lamdam oiraktuna miyam pumnamak nungsi